ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅꯁꯨ ꯊꯣꯡꯗꯕ ꯃꯊꯦꯜ ꯑꯃꯈꯛꯅꯦ ꯄꯣꯛ ꯃꯅꯨꯡꯁꯥ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯅꯨꯡꯁꯥꯁꯦ ꯑꯌꯥꯝꯕ ꯃꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯁꯤꯡꯗꯤ ꯂꯣꯏꯅ ꯁꯨꯔꯦ ꯑꯗꯣ ꯃꯉꯣꯟꯗ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯇꯤꯜꯍꯧ ꯌꯥꯎꯔꯦ ꯆꯅꯝ ꯌꯥꯎꯔꯦ ꯁꯤꯡ ꯌꯥꯎꯔꯦ ꯇꯦꯖꯄꯥꯠ ꯌꯥꯎꯔꯦ ꯍꯩꯔꯤꯕꯣꯞ ꯌꯥꯎꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯃꯔꯣꯏ ꯅꯥꯎꯁꯦꯛꯅꯝꯁꯤꯃꯁꯨ ꯍꯥꯞꯇꯣꯏꯅꯦ ꯃꯥꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯍꯤꯡ ꯑꯍꯤꯡ ꯈꯔ ꯀꯟꯕꯅꯤꯅ ꯁꯍꯤꯡ ꯑꯍꯤꯡꯁꯦ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯅꯥꯎꯁꯦꯛꯅꯝꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯗꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯊꯣꯡꯒꯗꯒꯦ ꯑꯗꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯠꯔꯛꯀꯦ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯐꯨꯠꯂꯤꯁꯦ ꯁꯤ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯇꯥꯎꯈꯠꯂꯛꯏ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯂꯧꯊꯣꯛꯅꯕꯅꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯐꯨꯠꯇ ꯇꯥꯔꯒꯗꯤ ꯁꯤꯒꯤꯁꯦ ꯉꯧꯁꯟꯕ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯣꯡꯕꯗ ꯌꯥꯎꯁꯟꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯐꯨꯠꯇꯣꯛꯄꯁꯤꯅ ꯍꯥꯟꯅ ꯐꯩꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯁꯨ ꯆꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯐꯖꯅ ꯐꯨꯠꯇꯣꯛꯑꯒ ꯂꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯗꯤ ꯁꯤꯒꯤꯁꯦ ꯆꯥꯝꯊꯣꯛꯎꯔꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩꯅ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯥꯝ ꯍꯥꯎꯅ ꯉꯧꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯏꯜꯂꯛꯄ ꯃꯇꯝꯗ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯑꯩꯗꯤ ꯑꯣꯛ ꯆꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯝꯄꯜꯁꯔꯤ ꯉꯁꯤꯗꯤ ꯆꯥꯒꯗꯕꯅꯦ ꯑꯗꯨꯒ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯀꯟꯈꯠꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯆꯥꯗꯕ ꯃꯤꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯣꯛꯁꯦ ꯆꯥꯔꯗꯕꯅꯦ ꯑꯗꯨ 이ꯆꯤꯟꯅꯥꯎ ꯃꯌꯥꯝ 이ꯜꯂꯛꯑꯒꯦ ꯑꯗꯣ ꯐꯖꯕ ꯄꯤꯁ ꯑꯃ ꯍꯥꯞꯄꯛꯀꯦꯀꯣ ꯇꯣ ꯁꯤꯁꯦ ꯀꯔꯤ ꯄꯤꯁ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯁꯤꯃ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯒ ꯏꯔꯣꯝꯕꯁꯦ ꯈꯨꯠꯅ ꯑꯗꯨꯝ ꯂꯧꯔꯦ ꯏꯔꯣꯝꯕꯁꯨ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯒ ꯃꯥꯏ ꯃꯍꯤꯁꯤ ꯂꯩꯌꯦ ꯃꯍꯤꯁꯤ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯁꯤꯁꯨ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃꯁꯨ ꯍꯥꯞꯄꯛꯑꯒꯦ ꯀꯥꯂꯦꯖꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏꯗ ꯀꯥꯂꯦꯖꯥ ꯍꯥꯏꯗꯅꯦ ꯑꯣ ꯀꯥꯂꯦꯖꯥꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯥꯞꯄꯛꯀꯗꯣꯏꯅꯦ ꯑꯗꯣ ꯆꯥꯛꯈꯣꯝꯗ ꯄꯥꯏꯈꯠꯄꯗꯗꯤ ꯆꯜꯂꯣꯏꯕꯀꯣ ꯄꯨꯂꯞꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯞꯆꯜꯂꯒꯦꯕ ꯁꯥꯏꯗꯇꯒꯤ ꯑꯗꯨꯒ ꯀꯣꯠꯅꯕ ꯑꯃꯁꯨ ꯍꯥꯞꯀꯗꯕꯅꯤꯅꯦꯍꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯒꯤ ꯏꯃꯩ ꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯧꯊꯣꯛꯎꯒꯗꯕꯅꯤ ꯂꯧꯊꯣꯛꯎꯗ꯭ꯔꯦ ꯁꯤꯃꯁꯨ ꯍꯥꯞꯀꯦ ꯁꯤꯃ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯟꯖꯔꯛꯀꯦ ꯁꯦ ꯉꯁꯤꯒꯤ ꯃꯍꯥꯎꯁꯤ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯑꯔꯣꯕꯒꯤ ꯑꯗꯒꯤ ꯑꯐꯨꯠꯄꯒꯤ ꯃꯅꯝ ꯑꯗꯒꯤ ꯀꯥꯂꯦꯖꯥꯒꯤ ꯃꯅꯝ ꯄꯨꯂꯞ ꯄꯥꯏꯁꯜꯂꯒ ꯌꯥꯗ ꯊꯣꯝꯖꯤꯜꯂꯛꯄ ꯍꯥꯏꯗ ꯈꯅꯥꯎ ꯃꯅꯨꯡꯗ
그냥 진짜 여기 한점 고하우리디 거, 이 고하우리디. 시게 오만웅 상어부지고 빠른 하이비잔 이제 통보데 호텔에 밤마디 메이다네 그냥 미끌리자 그 유동자 이게 역시 이러면은 하우지고 무슨 고함 떠. 너 시지나? 아주 강자. 강자 봐. 시지나? 그럼 하면 줄 짜거든요. 무슨 고함 떠. 좀 짜자.
ꯍꯧꯖꯤꯛꯀꯤ ꯃꯅꯨꯡꯁꯥ ꯑꯃ ꯆꯥꯕꯗꯣ ꯑꯗꯨꯗ ꯌꯨꯗꯨꯅ ꯁꯤꯔꯝꯗꯣꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯒꯤ ꯃꯇꯨꯗꯣ ꯑꯗꯨꯅ ꯇꯤꯡꯒꯪꯅ ꯈꯅꯥꯎ ꯊꯤꯟꯗꯅ 좀 굴삭이로요. 영원다. Chabda. Chabda 코 끊어요. 많이 좀 날려. 하실로 해봐. 이거 마우 좋아해. 뿜뿜 사십니다. 하와. Ba mình chỉ mới khơi cả về đũa. Em hao bên hai đêm rồi, em hao tiền cái đồng. Hao. Leda. Ăn mà hao dược. Mai mà món khát sập mà lẹ. Khát sập lên mà hao dược. Ngon.
tei tei lemba nga chak lemba ka su kai ti chak lemba ji ti hong de Mungkin cari cawan betul. Cari cawan betul. Cari aru betul. Kulah sahabat sekolah dulu aja. Sini betul je saat ini hawa morok am saya uang ang mengam dari morok samandana adu Yongchak se rob je rasa sahaja ya ada am napselem koi sak cari ngai da yen gumba thong ka gali jagom mera kot pade am hawa du ka jiti ja am napselem ko aduna waje yam ka hana ngang roge nok suno roge adu channel jenu ai bredi like subscribe das mira mo matang video da mok thingarji